Thinking of you, thinking of you. Hello ma'am, good morning and welcome back to my channel. Ay ngasi anong vlog ama po na lai ma'am. To ngasi vlog se maru ching chatlubudo adu numitki mathangi numitki vlog oidoni. To ngasi akhoi jumhan ga tawra hajik. Do jumhan dringa da hana Khoiren da koyuge ne toine ko Khoiren na ong ja chadri ma'am dana Khoiren na do kamai tawke hade khundo ko kai dano kari no sum khang deba ko. Dana Khoiren chat ke ne tawre jik. मैम अखोई काका की मनी प्लान मैम से उन्ने क्या हम पसंद ना ताऊ बुरा मामा अम्मा से गुमला आज दिखाई देता है दो अतः जिंगे जोंगे ऐसी से फजदरा जोंगे कलेक्टर्स ना नहीं दिखने देगा फजदरा इन गरांग नम गेन तो रमने दो गरांग दो नम हाउ दे बको वीडियो दो सांग रहे ना दो सी जोंगे ऐसी की पंप से आहान दो जारी सी जोंगे हो वो मांझा होबदी नत्ते माइसे माइ मचून मसागी असी जों छि लिन मानरे उंगे लिन माले पुरा खंदे एलोवेरा पांबी ओइ माले सिसे एलोवेरा पांबी ओइ माले कमला पांबी चरा सरी पांबी है चरा में जों अखोई मानव दी थोक रहा है ऐसे दी थो नहीं आ जाओ रे नहीं आ जाओ रे Saperi mana segala ini, wajib dia kelak tengah lagi. दो मैम से जगह हुए देख दो चा क्या आइस विधि देखा था है कदा जैसे बाजार में ले बा दो से जगह मार्क हिंजाक ना पीले इन्हें तो उन्हें रही है देखा तंग मुझे खलक पदा मी मैम मम्मा जगह जेंग ले रहे हैं मैं कहीं ना जेंग मदा गाड़ी दे मैम बुस्ता था रगा स्वेटर जोन ले रहे मी मैम से मैम पति दोलू है दो मैम से सिना दूध पतिल दोलू की थोंग ने बको दो से कि हजे गाड़ी तोंगनी दई से कि कोई ना जाते जको लुपा कुन खक लौयबा केनो बो जौबदा हजे कि कुन दो को Khoiren है बो कुन दो जौबदा लुपा 20 रुपीस खक लौई तो सी थोंग से मैम खुसांग मनी सी थोंग जी को अन वो साइ ने बजी थोंग जे अच्छा सिने दोलू सोने चिचा जाई Khoiren मधुरा मोया बुन सोना ना Khoiren जते जा मधुरा तो गाड़ी मुगले जे जोने तो गई हो ये लोग जाए अरे आप सुन मोना बोला मैं अच्छा वो जे जाए जे कोठा जाए कोई करे तो नोई ना हां वो करे आंगा दो हिंद दादो दादी कोई अच्छी का बीरो है ना बीरे ना आंगा लगे न मैं जिनी का मु चलू तो मैम से जको खोय हजिक लाई से खोय तो चागी हदी खोय तो चाय काका दो मोगी मचन की जुमने बको दो से जगा अजिक खोय कोई बचत के हाय न तो नि दो हजिक त गाड़ी कुम थब त गाय ने खोय तो चागा जगी ड्राइवर दो लोरे मोनी वारी संगदा है एकदम दो आई दी थोक तन से व्यू जेंग ने ले रे से की प्राचिंग जे कन्नक न उ रमो मैम इत बता दो ए दो पुनसिदा अहान बनिने इत बता दो माने को उइने अहान बनि हाबा राम नक न उद्री
ꯑꯍꯥꯟꯕ ꯂꯥꯛꯄꯅꯦ ꯑꯗꯒꯤ ꯂꯝꯕꯤꯒ ꯃꯁꯛ ꯈꯪꯗꯕꯅꯦ ꯁꯣꯔꯣꯛꯀ ꯀꯗꯥꯏ ꯂꯩꯅꯣ ꯈꯪꯗꯦ ꯃꯌꯥꯝꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯁꯝꯅ ꯆꯠꯂꯅꯦꯅ ꯆꯠꯂꯦ ꯁꯤꯗꯩꯁꯤꯒ ꯑꯩ ꯅꯤꯅꯦꯗꯩ ꯁꯦꯟꯗꯜ ꯑꯃ ꯂꯧꯍꯧꯔꯦꯕꯀꯣ ꯁꯦꯟꯗꯜ ꯇꯣꯡꯉꯒ ꯑꯣꯏꯅ ꯆꯠꯄ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯅ ꯑꯗꯣ ꯑꯥꯗꯩꯁꯤꯒꯅꯦ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯇꯣꯏꯁꯦ ꯑꯥꯗꯩꯁꯤꯒꯀꯣ ꯆꯠꯂꯦ ꯑꯩꯈꯣꯏꯁꯦ ꯚꯤꯗꯤꯑꯣ ꯀꯥꯞꯄꯤꯕ ꯐꯗꯤ ꯐꯖꯩꯅꯦ ꯁꯦ ꯑꯩꯒꯤ ꯌꯦꯡꯕꯗ ꯑꯥꯗꯩ ꯄꯥꯝꯕꯤ ꯃꯌꯥꯝꯁꯦ ꯑꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨ ꯌꯥꯝ ꯐꯖꯕ ꯑꯣꯏꯖꯥꯗꯦꯗ ꯔꯤꯌꯦꯜꯗ ꯎꯕꯒ ꯚꯤꯗꯤꯑꯣ ꯇꯧꯕꯒ ꯃꯥꯟꯅꯗꯦ ꯌꯦꯡꯕꯗꯗꯤ ꯁꯤ ꯐꯖꯗ꯭ꯔꯥ ꯑꯗꯣ ꯚꯤꯗꯤꯑꯣꯁꯤꯒꯗꯤ ꯌꯥꯝꯅ ꯐꯖꯗꯦꯕ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯣ ꯃꯌꯥꯝꯁꯦ ꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯁꯤꯒ ꯂꯥꯛꯏꯁꯦ ꯅꯤꯅꯦ ꯍꯣꯏꯒꯤ ꯖꯨꯝ ꯑꯃꯛꯇ ꯂꯥꯛꯏꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯕꯨꯕꯣꯏ ꯄꯨꯄꯨꯍꯣꯏꯒꯤ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩꯌꯦꯕ ꯑꯗꯣ ꯃꯣꯏꯁꯤꯒ ꯂꯩꯔꯤꯁꯦꯀꯣ ꯖꯨꯝ ꯌꯥꯝꯅ ꯇꯥꯗꯦ ꯖꯨꯝ 2-3ꯇꯪꯅꯦꯕ ꯑꯗꯨꯁꯨ ꯃꯣꯏꯒꯤ ꯍꯥꯏꯗꯤ ꯃꯔꯤ ꯃꯇꯥꯒꯤ ꯖꯨꯝ ꯈꯛꯇ ꯑꯣꯏꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯁꯤꯒ ꯃꯣꯏ ꯋꯥꯔꯤꯁꯤꯡꯗꯣ ꯇꯥꯕꯗ ꯇꯜꯂꯦ ꯑꯗꯨꯅ ꯑꯩ ꯑꯗꯨꯝ ꯃꯄꯥꯟ ꯊꯣꯛꯑꯒ ꯚ꯭ꯌꯨ ꯌꯦꯡꯉꯝꯕꯅꯦ ꯑꯗꯣ ꯁꯤꯁꯤꯒ ꯌꯦꯡꯉꯨꯅꯦ ꯇ꯭ꯔꯦꯛꯅꯦꯕ ꯕ꯭ꯔꯤꯖꯀ ꯁꯥꯏꯕꯀꯣ ꯕ꯭ꯔꯤꯖꯁꯦ ꯑꯗꯨꯝ ꯃꯄꯥꯟ ꯑꯩ ꯆꯠꯀꯦꯗꯤ ꯈꯜꯂꯦꯕ ꯃꯅꯥꯛꯇꯀꯣ ꯌꯦꯡꯕꯒꯤ ꯃꯐꯝꯁꯦ ꯌꯥꯝꯅ ꯆꯤꯛꯄ ꯃꯐꯝ ꯑꯣꯏ ꯃꯌꯥꯝ ꯁꯤꯗꯤ ꯄꯨꯔꯥ ꯐꯤꯜ ꯑꯆꯧꯕ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯐꯨꯠꯕꯣꯜ ꯁꯥꯟꯅꯕ ꯇꯥꯔꯅꯤ ꯑꯗꯨꯝ ꯃꯥꯟꯅꯗꯦꯕ ꯃꯐꯝꯁꯦ ꯌꯥꯝ ꯁꯤꯠꯂꯤ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯄꯨꯔꯥ ꯄꯤꯁꯐꯨꯜꯅꯦ ꯄꯨꯔꯥ ꯃꯣꯏ ꯑꯍꯨꯝꯁꯦ ꯖꯨꯝꯗꯩ ꯋꯥꯔꯤ ꯂꯣꯏꯔꯛꯇꯗꯅ ꯁꯤꯒ ꯑꯃꯨꯛ ꯂꯥꯛꯑꯒ ꯋꯥꯔꯤ ꯁꯥꯕꯗ ꯑꯗꯨꯝ ꯂꯣꯏꯔꯦ ꯍꯜꯂꯛꯄꯗ ꯃꯁꯩꯁꯤꯒ ꯆꯦꯛ ꯃꯌꯥꯝ ꯑꯃ ꯁꯥ ꯂꯩꯔꯝꯃꯦ ꯃꯤꯁꯤꯡꯁꯤꯅꯀോ ꯑꯗꯣ ꯑꯩꯗꯤ ꯑꯍꯥꯟꯕ ꯎꯖꯩꯃꯤ ꯁꯨꯃꯥꯏꯅ ꯆꯦꯛ ꯌꯥꯝ ꯁꯥꯕꯁꯦ ꯑꯗꯣ ꯁꯣꯝꯗꯩ ꯗꯣꯟꯆꯥꯅ ꯑꯃꯨꯛ ꯀꯧꯔꯦ ꯌꯦꯡꯉꯣ ꯂꯥꯎ ꯍꯥꯏꯅ ꯍꯣꯏꯅꯦ ꯐꯖꯩꯅꯦ ꯀꯩꯅꯣ ꯗꯤꯖꯥꯏꯟꯁꯦ ꯑꯆꯤ ꯑꯣꯏꯔꯗꯤꯅꯦ ꯍꯣꯏ ꯑꯆꯤ ꯑꯣꯏꯔꯗꯤꯅꯦ ꯄꯣꯠꯇꯤ ꯅꯪ ꯀꯩꯅꯣ ꯁꯤꯂꯤꯟꯗꯔꯗ ꯃꯨꯁꯨ ꯌꯥꯝ ꯃꯨꯔꯔꯣꯏ ꯁꯤ ꯀꯨꯏꯅ ꯈꯥꯡꯉꯅꯤ ꯊꯥꯖ ꯋꯥꯠꯂꯤꯕ ꯀꯩꯅꯣ ꯍꯥꯏꯗꯤ ꯌꯦꯡꯉꯨ ꯂꯩꯉꯣꯏ ꯖꯥꯎꯕ ꯃꯥꯏꯁꯦ ꯀꯥꯏꯔꯛꯀꯅꯤ ꯌꯥꯒ ꯑꯗꯨꯝ ꯇꯩ ꯇꯥꯕꯅꯤꯅ ꯑꯗꯨꯗꯤ ꯐꯖꯔꯦ ꯁꯟꯊꯤ ꯌꯥꯎꯔꯝꯃꯣꯏ ꯃꯥꯏꯁꯤꯗꯤ ꯁꯟꯊꯤ ꯌꯥꯎꯔꯝꯃꯣꯏ ꯁꯦ ꯂꯩꯔꯪꯁꯦ ꯃꯌꯥꯝ ꯀꯃꯥꯏꯅ ꯇꯧꯋꯤ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩꯈꯣꯏꯗꯣ ꯆꯥꯒ ꯅꯤꯅꯦꯒꯅ ꯎꯕꯗ ꯉꯥꯎꯍꯧꯔꯦ ꯀꯩꯅꯣꯁꯦ ꯂꯩꯔꯪꯁꯦꯀꯣ ꯃꯥꯏꯁꯦ ꯍꯥꯏꯗꯤ ꯁꯟꯊꯤꯒ ꯑꯃꯨꯛ ꯋꯥꯖꯥꯎꯗꯕꯤ ꯂꯩꯔꯪꯗꯨꯅꯦꯕ ꯑꯗꯣ ꯁꯤꯁꯤꯒ ꯃꯤꯒꯤ ꯇꯨꯝꯐꯝ ꯑꯣꯏ ꯃꯥꯜꯂꯦꯕꯀꯣ ꯑꯗꯣ ꯑꯩꯅꯁꯦ ꯐꯖꯅ ꯖꯨꯝ ꯇꯧꯔꯒ ꯎꯠꯄꯤꯔꯦꯗꯅ ꯃꯤꯒꯤ ꯖꯨꯝꯁꯦ ꯁꯤꯁꯤꯒ ꯃꯣꯏ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯔꯤ ꯀꯗꯥꯏꯒꯤ ꯃꯤꯅꯣ ꯈꯪꯗꯦ ꯃꯄꯥꯟ ꯃꯥꯏꯀꯩꯒꯤ ꯃꯤ ꯃꯥꯜꯂꯦꯕ ꯍꯪꯕꯗꯅꯦꯀꯣ ꯃꯄꯥꯟꯗꯒꯤ ꯂꯥꯛꯏꯅꯦꯅ ꯍꯥꯏꯌꯦꯕ ꯃꯣꯏ ꯃꯔꯣꯟꯗꯨꯁꯨ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯣ ꯁꯤꯁꯤꯒ ꯍꯧꯖꯤꯛ ꯅꯤꯅꯤ ꯍꯣꯏꯗ ꯆꯠꯂꯅꯤ ꯃꯌꯥꯝ ꯁꯤꯁꯤꯅ ꯌꯦꯡꯉꯣ ꯃꯣꯏꯒꯤ ꯈꯨꯟꯒꯤ ꯀꯩꯅꯣꯅꯦ ꯔꯥꯙꯥ ꯀ꯭ꯔꯤꯁꯅ ꯒꯣꯕꯤꯟꯗ ꯃꯟꯗꯤꯔ ꯀꯣ ꯃꯅꯨꯡꯗꯅꯦ ꯃꯥꯟꯗꯣꯞ ꯑꯆꯧꯕ ꯑꯃ ꯂꯩꯌꯦꯕ ꯑꯩ ꯆꯪꯗ꯭ꯔꯦꯕ ꯃꯅꯨꯡꯗ ꯋꯥꯔꯦ ꯆꯠꯃꯟꯗꯅ ꯑꯗꯣ ꯍꯧꯖꯤꯛ ꯃꯌꯥꯝ ꯆꯠꯂꯅꯤ ꯑꯗꯣ ꯁꯤꯁꯤꯒ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯃꯁꯨ ꯂꯩꯔꯝꯃꯤꯅꯦ ꯏꯁꯤꯡꯁꯨ ꯌꯥꯝ ꯐꯖꯩ ꯌꯥꯝꯅ ꯑꯗꯣ ꯃꯌꯥꯝꯗꯣ ꯆꯥꯅ ꯃꯥꯡ ꯊꯥꯔꯦ ꯑꯩꯗꯤ ꯋꯥꯕꯅ ꯂꯣꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔ ꯖꯨꯝ ꯍꯜꯂꯅꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕ ꯕ꯭ꯂꯣꯛꯁꯤꯡꯁꯤꯅ ꯀꯣ ꯉꯁꯤ ꯍꯌꯦꯡꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯁꯦ ꯑꯩ ꯃꯣꯔꯣꯛ ꯍꯧꯖꯤꯛ ꯀꯟꯅ ꯍꯦꯛꯏ ꯃꯄꯥꯟ ꯍꯦꯛꯑꯝꯅꯦ ꯌꯦꯡꯉꯨ ꯑꯁꯤꯒꯤ ꯃꯣꯔꯣꯛꯁꯦ ꯃꯅꯝ ꯅꯨꯡꯁꯤꯕꯤ ꯃꯣꯔꯣꯛꯇꯨꯅꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯗꯨꯝ ꯆꯥꯅꯕꯀꯣ ꯑꯂꯤꯕꯁꯨ ꯃꯌꯥꯝ ꯌꯥꯎꯔꯦ ꯑꯗꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯂꯤꯇꯛ ꯇꯧꯕꯗꯣ ꯑꯗꯨ ꯍꯦꯛꯑꯅꯤ ꯃꯌꯥꯝ ꯌꯥꯝꯃꯤ ꯎꯗꯕꯩ ꯋꯥꯅꯤ ꯃꯌꯥꯝ ꯄꯥꯜꯂꯤ ꯃꯆꯥ ꯃꯆꯥ ꯍꯦꯛꯑꯅꯤ ꯃꯌꯥꯝꯁꯦ ꯑꯗꯨ ꯌꯥꯝ ꯍꯦꯛꯇ꯭ꯔꯦ ꯁ꯭ꯋꯥꯏꯃꯨꯛ ꯈꯛ ꯍꯦꯛꯑꯦ ꯑꯇꯩ ꯍꯦꯛꯑꯔꯣꯏ ꯌꯥꯝ ꯍꯦꯛꯑꯒ ꯆꯥꯕ ꯉꯝꯃꯦꯕꯀꯣ ꯀꯩꯅꯣꯗꯤ ꯃꯤꯁꯦ ꯂꯤꯛꯄꯅꯤꯅꯀꯣ ꯑꯗꯨꯅ ꯃꯣꯔꯣꯛꯇꯣ ꯂꯣꯏꯅ ꯍꯦꯛꯇꯣꯛꯄ ꯃꯣꯏ ꯆꯥꯕ ꯉꯝꯗꯕ ꯄꯠꯈꯤꯅꯤ ꯑꯗꯨꯅ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤ ꯈꯤꯇꯪ ꯍꯦꯛꯑ ꯆꯥꯕꯅ ꯐꯠꯇ꯭ꯔꯅꯦꯀꯣ ꯃꯌꯥꯝ ꯑꯗꯨꯅ ꯌꯥꯔꯦ ꯁꯤꯇꯪ ꯍꯦꯛꯑꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯃꯥꯙꯧ ꯂꯥꯛꯏ ꯉꯁꯤ ꯀꯣꯏ ꯕꯣꯕꯤꯇꯥꯒꯤ ꯎꯆꯦꯔꯤ ꯅꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯖꯥꯝ ꯍꯥꯞꯅꯕ ꯄꯣꯠ ꯆꯩ ꯐꯖ ꯁꯦꯝꯃ ꯄꯨꯔꯛꯎ ꯑꯩ ꯁꯤꯗ ꯂꯥꯛꯄꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇ ꯆꯪꯗꯣꯔꯤꯅꯤ ꯅꯣꯏ ꯄꯣꯠꯁꯤꯡꯁꯦ ꯑꯗꯨ ꯅꯣꯏꯅ ꯈꯣꯏꯗꯨꯝꯒ ꯄꯨꯔꯛꯄꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯃꯤꯁꯇꯤ ꯃꯤꯔꯥ ꯈꯣꯏꯗꯨꯝ ꯆꯥꯅꯤꯡꯉꯦꯅ ꯍꯥꯏꯗꯥꯏꯅꯦ ꯑꯩꯕꯨꯗꯤ ꯈꯣꯏꯗꯨꯝ ꯆꯥꯅꯤꯡꯉꯦ ꯑꯗꯣ ꯉꯔꯥꯡꯗꯤ ꯕꯖꯥꯔ ꯆꯠꯇꯅ ꯊꯑꯣꯏꯅ ꯃꯨꯔꯤ ꯀꯤꯂꯣ ꯃꯈꯥꯏ ꯑꯃ ꯂꯩꯔꯨꯔꯦ ꯆꯤꯅꯤ ꯄꯋꯥ ꯑꯃ ꯂꯩꯔꯨꯔꯦ ꯑꯗꯨꯒ ꯅꯨꯡꯊꯥꯡ ꯆꯥꯔꯤꯅꯤ ꯀꯕꯣꯛꯇꯣ ꯇꯧꯔꯛꯑꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯌꯥꯝ ꯇꯟꯅ ꯇꯧꯔꯛꯏꯅꯤ ꯄꯟꯊꯧꯅ ꯉꯔꯥꯡꯗꯤ ꯐꯣꯟ ꯇꯧꯔ ꯍꯥꯏꯔꯕꯅꯤ ꯏꯁ ꯈꯣꯏꯗꯨꯝ ꯆꯥꯔꯦ ꯆꯤꯅꯤ ꯑꯉꯥꯡꯕꯒ ꯀꯕꯣꯛ ꯑꯝꯇꯗꯤ ꯇꯥꯔꯛꯎ ꯂꯣꯏꯔꯦ ꯁꯤ ꯃꯌꯥꯝꯁꯦ ꯉꯁꯤ ꯑꯩꯈꯣꯏ ꯗꯗꯥ ꯁꯤꯗꯥ ꯊꯤꯟꯕ ꯆꯠꯇꯣꯏꯅꯤ ꯑꯗꯨꯅ ꯁꯤ ꯄꯣꯠ ꯆꯩ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛ ꯍꯥꯞꯀꯠꯂꯅꯤ ꯉꯥꯛꯇꯪ ꯂꯩꯔꯒ ꯄꯨꯕꯒꯤ
ngarang lagi deh parcel sih. Di jeng ya bako. Tuh kan mandau jeng dari. Tuh, saya. Tuh. Ulta wala. Di mai masam juga ngarang ay kiro jing masam di no pasidi hango ba jing do da mem meo samna ba ijao jao di ma no na ki tu thu he labar ki da ba ja ba labar na ki ba ni faran ta pha jing direct nam thal samje thap chan ni mai ne ja ne do ki ribo na phara ga taw ba tai fazare ma nau ja ne fazare pura mo real masam ma ne ke se bi ne samai na ha pa na thole nangi haje nang nasagi samgi machu ji ga ne lai ba samgi machu chap ma nei ba machu ji hadi real ma le pura no khang mudi khang ni na haje jana ra ba ni adu ꯁꯤꯒꯤ ꯑꯆꯥꯔꯁꯦ ꯑꯩꯅ ꯉꯔꯥꯡ ꯁꯟꯗꯥꯗ ꯇꯧꯕꯅꯦꯕꯀꯣ ꯁꯤꯁꯦ ꯍꯥꯟꯅ ꯑꯩꯈꯣꯏ ꯍꯥꯟꯅ ꯑꯆꯥꯔ ꯆꯥꯔꯝꯃꯤꯅꯦ ꯂꯩꯔꯝꯕꯀꯣ ꯖꯥꯔꯁꯦꯀꯣ ꯑꯗꯣ ꯁꯤꯗ ꯑꯣꯏꯅ ꯑꯩꯅ ꯍꯥꯞꯆꯤꯜꯂꯒ ꯊꯝꯃꯦꯕꯀꯣ ꯀꯩꯅꯣ ꯆꯐꯨꯅ ꯑꯆꯥꯔꯅꯦ ꯑꯗꯣ ꯀꯩꯅꯣ ꯑꯗꯣ ꯁꯤ ꯂꯩꯔꯦ ꯆꯐꯨꯅ ꯑꯆꯥꯔꯗꯣ ꯈꯨꯍꯥꯎ ꯑꯃ ꯇꯧꯔꯤꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯄ꯭ꯂꯦꯠꯇ ꯂꯧꯊꯣꯛꯑꯒ ꯆꯪꯍꯜꯂꯛꯀꯦꯕ ꯑꯗꯣ ꯃꯌꯥꯝ ꯁꯤꯁꯦ ꯂꯩꯔꯦ ꯆꯐꯨꯅ ꯑꯆꯥꯔꯗꯣ ꯑꯁꯤꯁꯦꯀꯣ ꯑꯩꯅ ꯆꯤꯅꯤꯅ ꯇꯧꯔꯒ ꯑꯊꯨꯝꯕ ꯊꯨꯝꯇꯛ ꯇꯧꯕꯒꯤ ꯑꯆꯥꯔꯗꯣ ꯑꯗꯨꯗꯣ ꯑꯣꯏꯅ ꯁꯦꯝꯃꯦꯕꯀꯣ ꯑꯗ ꯃꯌꯥꯝ ꯌꯥꯝꯅ ꯍꯥꯎꯋꯤ ꯑꯩ ꯁꯤꯒꯤꯁꯦ ꯀꯣ ꯃꯊꯪꯒꯤ ꯀꯩꯅꯣ ꯇꯧꯕꯗꯅꯦ ꯚꯤꯗꯤꯑꯣꯗꯅꯦꯀꯣ ꯀꯩꯒꯨꯝꯕ ꯑꯆꯥꯔ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩ ꯕ꯭ꯂꯣꯛꯇ ꯎꯠꯂꯛꯀꯦꯕ ꯑꯆꯥꯔꯗꯣ ꯀꯃꯥꯏꯅ ꯁꯦꯝꯒꯦꯅꯀꯣ ꯆꯥꯔꯅꯤ ꯍꯧꯖꯤꯛ ꯑꯗꯣ ꯃꯌꯥꯝ ꯁꯟꯗꯥꯒꯤ ꯆꯥꯛ ꯆꯥꯔ ꯂꯣꯏꯔ ꯃꯇꯨꯡꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯕꯨꯁꯀꯥꯟꯗꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯩꯅꯀꯣ ꯀꯨꯏꯔꯦꯕ OBCꯒꯤ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯀꯣ ꯑꯦꯄ꯭ꯂꯥꯏꯁꯦ ꯇꯧꯕ ꯂꯣꯏꯔꯒ ꯑꯩꯁꯦ ꯑꯦꯛꯖꯥꯝ ꯀꯩꯀꯥ ꯇꯧꯕꯗꯣ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯥꯎꯈ꯭ꯔꯦꯕ ꯑꯦꯄ꯭ꯂꯥꯏ ꯇꯧꯔꯒ ꯂꯧꯊꯣꯛꯄ ꯀꯥꯎꯈ꯭ꯔꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯃꯥꯒꯤ ꯗꯨꯀꯥꯟꯗ ꯂꯥꯛꯑ ꯌꯦꯡꯕꯗ ꯃꯥꯒꯤ ꯁꯣꯞꯁꯦ ꯄꯨꯔꯥ ꯑꯗꯨꯝ ꯃꯤ ꯉꯥꯛꯇ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤꯗꯣ ꯌꯦꯡꯒꯗꯕꯗꯣ ꯑꯩꯒꯤ ꯃꯃꯥꯡꯗ ꯃꯤ ꯇꯩꯁꯨ ꯂꯥꯛꯄꯅꯤꯅ ꯃꯣꯏꯗꯣ ꯍꯥꯟꯅ ꯇꯧꯔꯦꯕ ꯑꯗꯣ ꯑꯩꯒꯤꯗꯣ ꯃꯣꯏ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯌꯦꯡꯉꯦ ꯑꯩꯒꯤꯗꯣ ꯑꯣꯏꯔꯝꯗ꯭ꯔꯦ ꯑꯗꯨꯅ ꯑꯃꯨꯛ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯩ ꯃꯊꯧ ꯇꯥꯅꯤ ꯅꯪ ꯉꯥꯛꯇꯪ ꯐꯝꯃꯨ ꯍꯥꯏꯅ ꯇꯧꯔꯒ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯂꯣꯏꯕꯗ ꯃꯌꯥꯝ ꯁꯟꯙꯥ ꯇꯥꯔꯦ ꯄꯨꯔꯥ ꯃꯝꯃꯦꯕ ꯍꯧꯖꯤꯛꯇꯤ ꯄꯨꯡ 4 ꯇꯥꯔꯒ ꯑꯗꯨꯝ ꯁꯟꯙꯥ ꯑꯣꯏꯔꯦꯅꯀꯣ ꯑꯗꯨꯅ ꯁꯟꯙꯥ ꯇꯥꯔꯦ ꯍꯧꯖꯤꯛ ꯁꯟꯙꯥ ꯇꯥꯔꯦ ꯑꯗꯣ ꯑꯩꯒꯤ ꯏꯁꯩꯁꯤꯒ ꯍꯧꯖꯤꯛ ꯑꯩ ꯌꯨꯝ ꯍꯜꯂꯅꯤ ꯊꯦꯡꯉꯦ ꯑꯗꯣ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯨꯁꯀꯥ ꯈꯔ ꯄꯨꯕꯤꯈꯤꯒꯦ ꯔꯣꯖꯤꯁꯨ ꯆꯥꯅꯤꯡꯉꯦꯅ ꯇꯧꯍꯧꯋꯦꯕ ꯌꯨꯝꯗ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯑꯩ ꯍꯧꯖꯤꯛ ꯍꯜꯂꯛꯄꯗ ꯂꯩꯔꯛꯏꯅꯦꯕꯀꯣ ꯐꯨꯁꯀꯥꯗꯣ ꯑꯗꯣ ꯁꯤꯁꯦ ꯀꯩ ꯂꯩꯔꯦ ꯂꯣꯏꯅ ꯍꯥꯞꯅ ꯂꯣꯏꯔꯕ ꯃꯣꯇꯣꯔ ꯀꯩꯀꯥ ꯇꯤꯜꯍꯧ ꯀꯩꯀꯥ ꯖꯥꯎꯏ ꯃꯥꯒꯤꯗꯣ ꯂꯣꯏ ꯍꯥꯞꯅ ꯂꯣꯏꯔꯦ ꯁꯤ ꯂꯩꯔꯦ ꯃꯥꯏ ꯃꯍꯤꯁꯦ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯥꯔꯅꯤ ꯃꯌꯥꯝ ꯐꯨꯁꯀꯥ ꯆꯥ ꯂꯣꯏꯕꯗ ꯃꯌꯥꯝ ꯈꯦꯆꯤꯗ ꯑꯃꯨꯛ ꯇꯥꯔꯦ ꯑꯗꯣ ꯁꯤꯒ ꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯏꯠ ꯃꯉꯥꯜꯁꯦ ꯌꯥꯝꯅ ꯎꯗ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯅ ꯐꯣꯟꯒꯤ ꯂꯥꯏꯠꯁꯤꯁꯨ ꯊꯥꯜꯂꯦ ꯐꯖꯅ ꯎꯅꯕꯩ ꯍꯥꯏꯅ ꯑꯗꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯃꯥꯟꯙꯧꯅ ꯈꯦꯆꯤ ꯇꯧꯔꯝꯃꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯆꯦꯡꯁꯦ ꯍꯥꯏꯗꯤ ꯆꯦꯡꯁꯦ ꯑꯩꯈꯣꯏ ꯄꯨꯂꯥꯎꯒꯤ ꯆꯦꯡꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯈꯦꯆꯤꯁꯦ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯈꯪꯗꯦ ꯑꯗꯣ ꯑꯗꯨꯁꯨ ꯆꯥꯕꯗꯗꯤ ꯍꯥꯎꯔꯦ ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯆꯥꯔ ꯑꯃꯨꯛ ꯆꯥ ꯐꯨꯁꯀꯥ ꯑꯃꯨꯛ ꯆꯥ ꯈꯦꯆꯤ ꯑꯃꯨꯛ ꯆꯥ ꯐꯖꯅ ꯆꯥꯊꯔꯦ ꯃꯌꯥꯝ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯑꯩꯈꯣꯏꯗꯣ ꯆꯥꯅꯗꯤ ꯀꯟꯅ ꯁꯤꯗꯥꯒꯤ ꯍꯌꯦꯡ ꯊꯤꯟꯕꯒꯤ ꯍꯌꯦꯡ ꯉꯥꯛꯇꯔꯣ ꯊꯤꯟꯗꯣꯏꯁꯦ ꯁꯤꯗꯥ ꯊꯤꯟꯕꯒꯤ ꯇꯧꯈ꯭ꯔꯦ ꯌꯥꯝ ꯐꯖꯔꯤꯅꯦ ꯑꯗꯨꯁꯨ ꯃꯆꯨꯁꯤꯡꯁꯦ ꯄꯨꯔꯥ ꯀꯂꯔꯐꯨꯜ ꯑꯣꯏꯔꯤꯅꯤ ꯀꯩꯅꯣ ꯂꯐꯣꯏ ꯀꯩꯗꯧꯔꯒꯦ ꯌꯦꯡꯒꯦ ꯂꯐꯣꯏꯁꯦ ꯐꯖꯔꯦ ꯑꯗꯣ ꯀꯩꯗꯧꯔꯒꯦꯅꯦ ꯃꯌꯥꯏꯗ ꯗꯥꯛ ꯑꯃ ꯇꯥꯏꯗꯣ ꯀꯩꯗꯧꯔꯤꯅꯣ ꯐꯖꯔꯦ ꯍꯥꯏꯗꯤ ꯏꯪꯊꯝꯊꯥꯒꯤ ꯂꯐꯣꯏꯅꯕꯨ ꯐꯖꯅ ꯀꯌꯥꯝ ꯐꯖꯗꯣꯔꯤꯒꯦ ꯑꯗꯨꯅꯦꯕ ꯏꯪꯊꯝꯊꯥꯒꯤ ꯂꯐꯣꯏ ꯍꯥꯏꯗꯣ ꯆꯥꯔꯣꯏ ꯐꯖꯔꯦꯅ ꯁꯦ ꯊꯕꯤꯒ ꯆꯥꯎꯔꯦ ꯂꯣꯏꯅ ꯁꯨꯔꯦ ꯑꯗꯣ ꯃꯌꯥꯝ ꯁꯤꯒ ꯑꯩꯈꯣꯏ ꯔꯣꯖꯤꯗ ꯊꯥꯎ ꯃꯨꯛ ꯇꯩꯍꯜꯂꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯋꯥꯁꯨ ꯋꯥꯔꯦ ꯑꯗꯨꯅ ꯀꯣꯛꯁꯤꯁꯨ ꯌꯥꯗ꯭ꯔꯦꯕ ꯊꯥꯎ ꯇꯩꯍꯜꯂꯅꯤ ꯑꯗꯒꯤ ꯂꯨꯊꯣꯛꯑꯅꯤ ꯍꯌꯦꯡ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯎꯅꯔꯁꯦ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯕꯥꯏ